ꯗꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯇꯔꯥꯝꯅ ꯎꯠꯆꯔꯤ꯫ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯅ ꯃꯣꯅꯥꯂꯤꯀꯥ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯔꯣꯝꯒꯤ ꯃꯃꯥꯡ ꯑꯣꯏꯒꯅꯤ꯫ ꯆꯞ ꯆꯥꯕꯃꯛ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯐꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯆꯤꯡꯒꯤ ꯂꯝꯅꯤ, ꯆꯤꯡꯂꯩꯄꯥꯛꯅꯤ, ꯑꯌꯥꯡꯂꯦꯟ ꯃꯍꯥꯛ ꯆꯤꯡꯃꯤꯅꯤ, ꯆꯤꯡꯒꯤ ꯄꯥꯈꯪ ꯁꯥꯐꯕ ꯃꯥꯕꯨ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯨꯝꯕꯒꯤ ꯀꯂꯛꯐꯝꯅꯤ꯫ ꯑꯌꯥꯡꯂꯦꯟ ꯃꯥꯒꯤ ꯄꯟꯊꯧꯗꯤ ꯆꯤꯡꯃꯤꯅꯤ, ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯇꯝꯃꯤꯅꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯅꯤ꯫ ꯄꯤꯛꯅ ꯄꯂꯦꯝ ꯁꯦꯠꯅꯈꯤ, ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯈꯤ꯫ ꯃꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯀꯦꯖꯕ, ꯅꯥꯎꯊꯤ ꯁꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯂꯛꯆꯕ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯅꯤ, ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯅꯤ꯫ ꯑꯌꯥꯡꯂꯦꯟ ꯑꯗꯨ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡꯎꯕ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯈꯔ ꯍꯪꯂꯦ꯫ "ꯑꯌꯥꯡ, ꯀꯔꯤ ꯇꯧꯔꯦ?" ꯑꯌꯥꯡꯂꯦꯟ ꯃꯄꯥꯅ ꯌꯦꯡꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯎꯕꯅ ꯃꯅꯥꯛꯇ ꯃꯆꯥꯒꯤ ꯃꯔꯦꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯪꯉꯤ, "ꯍꯥꯏꯌꯨ, ꯏꯄꯥꯒꯤꯌꯥꯡ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯦ?" "ꯏꯄꯥ, ꯑꯩ ꯏꯃꯥꯒꯤ ꯇꯝꯗ ꯀꯨꯝꯂꯨꯒꯦ." ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯌꯥꯡꯂꯦꯟꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ, "ꯑꯩ ꯇꯝꯗ ꯀꯨꯝꯂꯨꯒꯦ ꯏꯄꯥ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯩ ꯉꯝꯂꯅꯤ." "ꯏꯄꯥꯒꯤꯌꯥꯡ, ꯏꯆꯥ ꯆꯠꯄ ꯌꯥꯗꯦ꯫ ꯅꯥꯀꯟ ꯑꯅꯤꯗ ꯎꯪꯈꯠꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯅꯍꯥꯛꯄꯨ ꯎꯗꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯝ ꯆꯠꯀꯅꯤ?" "ꯏꯄꯥ, ꯏꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯆꯠꯄꯗꯣ ꯑꯩꯅ ꯀꯅꯥꯗ ꯀꯤꯒꯗ꯭ꯔꯥ? ꯏꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯣꯏꯗ꯭ꯔꯅꯤ ꯏꯄꯥ?" ꯆꯤꯡꯎꯕ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯌꯥꯡꯂꯦꯟꯅ ꯃꯄꯤ ꯇꯥꯅ ꯍꯥꯏ, "ꯏꯄꯥ, ꯑꯌꯥꯕ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨ, ꯅꯆꯥ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯏꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯗꯤ ꯎꯖꯒꯦ ꯏꯄꯥ." "ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕꯗꯤ ꯆꯠꯂꯣ꯫ ꯅꯪꯅ ꯀꯨꯝꯅꯤꯡꯕ ꯇꯝꯗꯨꯗ ꯀꯨꯝꯂꯨꯔꯣ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ, ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯍꯥꯛ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯥꯈꯪꯅꯤ꯫ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯕꯨ ꯄꯣꯛꯄ ꯑꯩꯍꯥꯛ ꯏꯊꯟꯇ ꯂꯩꯍꯧꯔꯤ ꯍꯥꯏꯁꯤꯅꯤꯀꯣ." "ꯏꯄꯥ, ꯅꯆꯥ ꯊꯤꯟꯗꯅ ꯍꯟꯖꯔꯛꯀꯦ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯕꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ?" "ꯏꯄꯥ, ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯅꯥꯒ ꯆꯠꯀꯅꯤ? ꯑꯩ ꯏꯊꯟꯇ ꯆꯠꯀꯦ꯫ ꯆꯦꯛꯁꯤꯜꯂꯨ, ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯒꯅꯨ꯫ ꯃꯈꯣꯏꯅ ꯍꯧꯔꯛꯂꯕꯁꯨ ꯈꯛ ꯑꯣꯟꯁꯤꯜꯂꯨꯅꯨ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯔꯛꯂꯕꯗ ꯎꯪꯈꯠꯅꯗꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯊꯣꯛꯀꯅꯤ." "ꯅꯆꯥ ꯋꯥꯈꯜ ꯇꯥꯖꯔꯦ ꯏꯄꯥ." ꯃꯄꯥꯅ ꯌꯥꯊꯪ ꯄꯤꯔꯕꯗ ꯑꯌꯥꯡꯂꯦꯟ ꯑꯗꯨ ꯃꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯅ ꯍꯪꯉꯤ, "ꯏꯄꯨ, ꯅꯁꯨ ꯑꯩꯅ ꯏꯄꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦꯕ?" ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ ꯏꯁꯨꯃꯥꯟꯕ?" "ꯏꯄꯨ, ꯅꯁꯨ ꯑꯩꯅ ꯏꯄꯨꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯏꯄꯨꯃꯛꯅꯤ ꯈꯟꯖꯈ꯭ꯔꯦ꯫ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯏꯄꯨ." "ꯏꯁꯨꯃꯥꯟꯕ, ꯅꯪꯕꯨ ꯀꯔꯤ ꯈꯨꯟꯗꯒꯤ ꯂꯥꯛꯄꯅꯣ?" "ꯏꯄꯨ, ꯅꯁꯨꯗꯤ ꯏꯄꯨꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯆꯗꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯍꯥꯛꯄꯨ? ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ?" "ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯏꯄꯨ꯫ ꯏꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯌꯥꯡꯂꯦꯟ ꯃꯊꯥ ꯁꯥꯏ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯏꯁꯨꯃꯥꯟꯕ, ꯂꯥꯎ, ꯏꯄꯨꯒꯤ ꯌꯨꯝꯗ ꯆꯪꯁꯤ꯫ ꯉꯁꯤꯗꯤ ꯊꯦꯡꯂꯦ꯫ ꯍꯌꯦꯡ ꯁꯣꯏꯗꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯨ ꯅꯪꯒꯤ ꯏꯃꯥ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯪꯕꯨ ꯎꯈ꯭ꯔꯕꯗꯤ
ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯨ ꯌꯥꯏ꯫ ꯑꯍꯜ ꯑꯗꯨꯅ ꯑꯌꯥꯡꯂꯦꯟꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯦꯛ ꯌꯥꯎꯕ ꯐꯤꯁꯨ ꯏꯜꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯅꯤ ꯑꯌꯥꯡꯂꯦꯟ ꯈꯨꯟꯁꯤꯡꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯏꯔꯥꯡ ꯀꯟꯈꯠꯂꯛꯏ꯫ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯇꯣꯞ ꯈꯟꯇꯣꯛꯅꯕ ꯅꯤꯡꯊꯧꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯑꯌꯥꯡꯂꯦꯟꯁꯨ ꯇꯥꯔꯦ꯫ ꯃꯥꯕꯨ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ, "ꯏꯁꯨ ꯃꯥꯟꯕ, ꯅꯍꯥꯛ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯄꯨꯅ ꯅꯪꯕు ꯀꯟꯕ ꯉꯝꯂꯣꯏ꯫ ꯏꯁꯨ ꯏꯄꯨ ꯄꯨꯟꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯗꯦ꯫ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕ ꯑꯣꯏꯌꯨꯀꯣ." "ꯐꯔꯦ ꯏꯄꯨ, ꯏꯄꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯍꯥꯛ ꯍꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯏꯄꯨ, ꯅꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯦꯛꯇ ꯀꯥꯏꯗ꯭ꯔꯕꯗꯤ ꯏꯄꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦꯀꯣ." ꯑꯌꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯃꯛꯇꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅꯕꯒꯤ ꯈꯣꯡꯁꯥꯟ ꯑꯗꯨ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯀꯌꯥ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯌꯥꯡꯂꯦꯟ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯆꯤꯡꯎꯕꯅ ꯃꯆꯥꯗ ꯍꯥꯏ, "ꯏꯄꯥꯒꯤ ꯑꯌꯥꯡ, ꯀꯝꯗꯧꯔꯦ ꯅꯪꯒꯤ ꯈꯣꯡꯆꯠ? ꯄꯥꯎ ꯇꯝꯂꯣꯗꯅ ꯏꯄꯥꯗ." "ꯏꯄꯥ, ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯕꯁꯨ ꯏꯃꯥ ꯃꯍꯥꯛꯄꯨ ꯊꯤꯕ ꯈꯛ ꯐꯪꯂꯛꯇꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯤ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯔꯛꯄꯒꯦ?" "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯏꯄꯨ ꯁꯛꯄ ꯑꯃꯒꯤꯗ ꯂꯩꯗꯨꯅ ꯏꯃꯥꯕꯨ ꯀꯣꯏꯅ ꯊꯤꯖꯕ ꯑꯔꯦꯝꯕ ꯈꯣꯡꯆꯠ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯍꯟꯖꯔꯛꯂꯦ ꯏꯄꯥ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯨ, ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯥꯟꯅꯤ꯫ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ, ꯅꯤꯡꯉꯣꯜ ꯀꯌꯥꯒꯤ ꯏꯖꯠ ꯉꯥꯛꯅꯅꯕꯒꯤꯗꯃꯛ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯄꯥ? ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯍꯪꯂꯝꯃꯤ꯫ ꯅꯪꯕꯨ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯍꯟꯅꯕ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯃꯛ ꯅꯆꯥꯒꯤ ꯑꯄꯥꯝꯕꯅꯤ ꯏꯄꯥ꯫ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯍꯥꯛ ꯍꯜꯂꯛꯂꯦ ꯇꯥꯛꯂꯨꯔꯁꯤ." ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯑꯌꯥꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯩ꯫ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯖꯠ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯗꯕꯅꯤꯀꯣ꯫ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯖꯔꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯥꯡꯂꯦꯟ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯁꯒꯣꯜ ꯇꯣꯡꯕ ꯅꯍꯥꯒꯤ ꯀꯥꯡꯕꯨ ꯑꯃ ꯁꯦꯝꯂꯦ꯫ ꯊꯤꯟꯗꯦ, ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯧꯅꯥ ꯐꯅ ꯂꯥꯟꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯨꯞꯅꯤ꯫ ꯁꯒꯣꯜ ꯃꯈꯣꯜꯇꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯅꯤꯛꯄꯅꯤ꯫ ꯑꯌꯥꯡꯂꯦꯟꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ꯫ ꯃꯊꯟꯇꯅ ꯂꯥꯟꯃꯤ ꯀꯌꯥ ꯃꯥꯏꯊꯤꯕ ꯄꯤꯕꯅꯤ꯫ ꯑꯌꯥꯡꯂꯦꯟꯅ ꯆꯤꯡꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯣꯝꯗ ꯂꯥꯟ ꯊꯦꯡꯅꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯑꯌꯥꯡꯂꯦꯟꯒꯤ ꯂꯩꯕꯥꯛꯇ ꯅꯥꯔꯣꯟꯗꯒꯤ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯌꯥꯡꯂꯦꯟꯒꯤ ꯃꯄꯥ ꯆꯤꯡꯎꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯀꯥ ꯐꯣꯡꯂꯛꯂꯕꯗ ꯑꯌꯥꯡꯂꯦꯟ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯄꯥ ꯑꯃꯗꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯂꯥꯟ ꯑꯗꯨ ꯍꯟꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯄꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯑꯌꯥꯡꯂꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯂꯨꯝꯅ ꯈꯟꯖꯕꯁꯤ ꯃꯥꯕꯨ ꯄꯣꯛꯄ ꯆꯤꯡꯎꯕꯅꯤ꯫ ꯃꯄꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯥꯟ ꯂꯦꯞꯄ ꯇꯥꯔꯝꯃꯤ꯫ ꯂꯥꯟ ꯑꯗꯨ ꯂꯦꯞꯂꯦ꯫ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯅꯕ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯇ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯃꯈꯥ ꯇꯥꯔꯒꯅ ꯀꯔꯤ? ꯑꯌꯥꯡꯂꯦꯟ ꯃꯥꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯗꯨꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕꯅ ꯂꯥꯟ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯊꯃꯣꯏ ꯑꯗꯨ ꯈꯨꯗꯨꯝ ꯁꯨꯏ꯫ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯆꯩꯗ ꯍꯥꯏꯅ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯈꯔꯕꯨ ꯐꯥꯗꯨꯅ ꯊꯝꯂꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧ ꯃꯇꯧ ꯑꯁꯤꯗ ꯑꯌꯥꯡꯂꯦꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯈ꯭ꯔꯕꯤꯗꯣ ꯏꯔꯦꯟꯅ ꯃꯥꯅ ꯍꯨꯔꯨꯔꯦ꯫ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯎꯈꯣꯡ ꯑꯃꯗ ꯎꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯄꯨꯜꯂꯤ꯫
Ayanglen makutta thang ama pairaga lepli ningthaugi machanupi sanarik ado mamit singlei ahanba panglakpa mamitna ihan hana ui Ayanglen bu urakli mahak pakattuna lawi ima Ayanglen changsilakli sanarikki manakta phamthai sanarikna nanganano aibu maphamsida karigi puraklino Ayanglen na nang aibu kanano haiba sungkhang khangdabra sanarikna nahaklan mini yeknabani nahangna longnam tawduna ekhoigi lebakte lerambasu khanglamloi haina khanbra Ayanglen na o nangna aibu masak khangba sanarikna karigi khangdani nangna maram oiraga lanjadraba ahaladaso Ayanglen na kari ipu kedaure ha ai chatkraba maptungda ipudo kedaure nahakna maram oiraga ipu ado sibagi cherak pikre mitok amabu numit kayani lotuna thamlami haibagi marangna mahak thawai mangkre masinatra nahangna pamliba Ayanglen mapi tare o nushiba ipu nasumanba aigidamak ipudi taibungdagi mangna boireko ipu nasuwaina ipugi tawimal khasik phawbal laman singba ngamza haudeko nasubu waroganu ko ipu sanarik ta amu onsinduna hayo ipudu kanana hatpano ha ipudu kanana hatpano aina mangbo hatkani sa nahak thaki ipuduna sikra phawbada nang pendriduna kanabo bu nang nahat ki khalibano Ayanglen sanarik ki mamaida khopak na khang tha thai sanarik kapi Ayanglen na sanarik ta sangtri hingduna aibu sa kanana aibu sa olhanbano aibu kanana sa olhanbano nangi na pa huran baduna oihanba natra mani ai sani sa laman khumning bana ka ngaung naraba miyoi bagi sadong tabu khawrang laba nungsani nangbusu aina machit setuna ining tamna sarak tambangami asi haiduna sanariki mamai miyada heina naksili sanare mamit usinduna hihi kapi Ayanglen ngangduna hai adubu ai nangi napa huranba adubu maminate asi haiduna phuk haugatlaga sagoladu tongduna chatki sanariksu hihi kaptuna lehawi numit taraga Ayanglen lai ising yauraba khongdrum tumba amaga lapoi lau amaga puraktuna sanarikki mamangda pop thami aduga pulli madu thadoi aduga hai ngasigidi masi jaw pulli basi thadok labasu aigi khuttagi nang nanthokke haibadi khakkhanganu hairamduna thang adu pairaga asongba narak adu changduna kaino sorot yali sanarik tapna hagottuna lona chatpa hawi Ayanglen na i khara u khara yalingai sanarik phana sangna chenkre Ayanglen ngasai mafam aduda mana yaluba pot ado pop thadai sanarik tileiramdre pot adu thamlamduna mahak tanakre umang ngasigi maramda thoidokna khanglaba mahakni chatlamgadaba lambi chimpapui sanarik phana sangna cheklaklabadudadi tanaba phanglaroi matagom sora muktang sangna hondokpada ngairi mitmangda Ayanglen leptuna leirami sanarik ado wakhal mangkre sanarik na wakhal tarakpada igi sang macha amada mahak tumlami Ayanglen na mai hauduna mainak aduda leiri sanarik na wakhal lakle khanglabada Ayanglen na tapna hai nangna phana aingondagi nanthokke khallabasu oithokle haibse kawganu laphoi dopi se nang ngarangdagi kari su charaktre si jaw sanarik kaptuna ai chaningte miyoi base chadri sigani nangbo hat ki haina aina nangbu purak panate ei buta dokpiyo nangbu thadokpa Ayanglen phuk hagottuna sidana ba aina pijari badu jaw hairamduna thoki asum tongna numit kharani haukre Ayanglen sanariki mafamda nongmata yenghaida mamit yengni yengde nupi ama oibagi aduma ikai khumnabu udli
Sanari mahaksu ayanglen gi khuttagi nanthokpa ngamloi khanbada mahak chengi wakhal khankhidre adubu mahak asi ayanglen na karamba matamda thadokpigani haina wana ngairi phajan khiba miyoi sing thadorakli haiba pau tabada ayanglen harawba poi Sanarik pusu tekta kaidana thadokpirage khalle adubu mahak pu pokpa adudi aduma mafam khangkidana mahak ki langla langjin khangjiba phawbadi Sanarik pu thadokpa yadri nongma ayanglen na leitringai ayanglen gi matung inba langmi kharana Sanarik pu thengnarami makhoi gi machal macha kayabu izat manghan khibado makhoi kaudri aduna mayam changduna Sanarik pu sarak tamna bu honarakli Sanari kanna kanna kappe kana lege ai bhongta kanbiyo lanmisi ai bu nupsibiyo adamna tawpigano kana lege matang asida ayanglen su yoksilaklami mahangna lanmising adubu phurammi makoi sing aduna ayanglen ga khuthokna batarami lanmising aduna ayanglen bu sawi yeknabi amagi hakanda mahakna karigi aduk masong phalliba Lanmising adu ayanglena taptaba makai phurabada thamoi singnaba amaga loinana thawai hingnaba chenki ayanglen Sanari ki manakta changsili anuga phi mapi se sinselo asi haiduna mai hongnaba chenki Sanari phi du induna ayanglen gi manakta lai anuga masu phami phana sokli ayanglen Sanari nungaitana yengduna nangyam sokli Lanmi haibase masini aigidama karigi nakhoi masa khanarino makhoi gi khutta nangbu taba pambro adu oirabasu makhoina nangi mi aina yeknabi nangbu oina hat ki hayuna phawa nate nangbu thadokla roesira madu nate Sanarik tumin lekre ngaihak leiraga ayanglenda yenglaga tapna hai nangi asopase ai higa yebige yarani kaigino ai se yekna bini haibagira adoinate ado ai gi mingna Sanari nangidi ayanglen numit tuma hauki ayanglen na soklabanina ngasidi Sanarik na oina mai hauduna cha khara thongi ayanglen gi masa aduda higasu mana yebi makhoi ani tani umangasda leiriba adabu nongmata phattaba wakhal khandaba ayanglen gi mata wasibu Sanarik mana asum nungsiba phawba haukrabani anido mai tekminai Sanarik na tapna ayang kainom dange nangna aikhoi leibakta lerambagi maram khangba yagadra aigi ma unaba lakpane unarabra thiba phangde imagi mingdi iril haiba kaidore iril no haibra natraga iril khaktara jume iril no Sanarik ayanglenda munni yengduna lei ayanglen hangi khangbro ima tonne ayanglen Sanarik ta ngakna yengi Sanarik na hai ai poklaba matung ipana kanadana lawbani jumi mahakna yumpalurabani ima tonga aigadi yamna chane mahakna su wari amadi likhi magi macha ama leikhi haina imatona so mabu amuktang ujarabadi khanna hingjaribani misak ado nangoire ko asingbara nangna haribase asingbani anubu hojikti mahak aigi yeknabani maramde mahak ki mapuroiba oiriba ningthona aigi thawai saklaba ipabu phadura thame maduna aina nangbu mafamsida thamliba aidi ichik chikna nangi nakta leibasina nungaibagum phawri ayang
ꯅꯪꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯑꯌꯥꯡꯂꯦꯟ ꯈꯨꯝꯗꯦ. ꯁꯅꯤꯔꯤꯛ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯌꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯕꯅꯤ. ꯑꯌꯥꯡꯂꯦꯟ ꯃꯄꯥꯒꯤ ꯄꯥꯎ ꯂꯧꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ. ꯁꯅꯔꯤꯛꯇ ꯍꯥꯏ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ. ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎꯀꯣ, ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯍꯧꯔꯤꯁꯤ. ꯀꯥꯎꯅꯨ, ꯁꯥ ꯀꯩꯅꯒ ꯆꯥꯈ꯭ꯔꯕꯗꯤ. ꯑꯩ ꯀꯨꯏꯔꯣꯏꯗ, ꯅꯪ ꯀꯤꯕ꯭ꯔꯣ? ꯊꯧꯅꯥ ꯐꯕ ꯅꯪꯒꯤ ꯅꯥꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯕꯁꯤꯗ ꯑꯩꯅ ꯀꯅꯥꯃꯨꯛ ꯀꯤꯔꯨꯅꯤ? ꯑꯌꯥꯡꯂꯦꯟ ꯆꯠꯈꯤ. ꯁꯅꯔꯤꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯍꯧꯏ. ꯁꯅꯔꯤꯛ ꯃꯥꯅꯤ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯤ. ꯎꯍꯩꯁꯨ ꯍꯦꯛꯏ, ꯂꯩꯔꯥꯡꯁꯨ ꯁꯤꯜꯂꯤ. ꯃꯀꯥ ꯂꯥꯝꯃꯤ ꯁꯅꯔꯤꯛ. ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯉꯁꯤꯗꯤ ꯈꯪꯕ ꯉꯝꯂꯦ. ꯑꯌꯥꯡꯂꯦꯟꯕꯨ ꯄꯣꯛꯄ ꯆꯤꯡꯉꯨꯕ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯌꯥꯡꯂꯦꯟ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯀꯞꯂꯦ. ꯏꯄꯥ, ꯅꯆꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯄꯥ ꯅꯪ ꯆꯠꯂꯕ꯭ꯔꯣ? ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯏꯄꯥ? ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤꯕꯨ ꯊꯗꯠꯄ ꯄꯤꯔꯠꯄ ꯅꯤꯡꯊꯧ ꯅꯪꯁꯨ ꯅꯄꯥ ꯅꯆꯥ ꯁꯤꯠꯅꯕꯒꯤ ꯃꯩꯆꯥꯛ ꯈꯪꯍꯟꯒꯅꯤ. ꯃꯗꯨꯕꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯌꯥꯡꯂꯦꯟ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕꯤ ꯃꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯅ ꯅꯤꯡꯊꯧꯃꯛꯅ ꯍꯥꯏꯔꯛꯂꯦ. ꯑꯌꯥꯡꯂꯦꯟ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ. ꯁꯒꯣꯜ ꯂꯣꯡꯗꯨ ꯊꯧꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯊꯨꯅ ꯂꯥꯛꯂꯦ. ꯁꯪ ꯑꯗꯨꯗ ꯁꯅꯔꯤꯛ ꯂꯩꯔꯝꯗꯦ. ꯑꯌꯥꯡꯂꯦꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯍꯥꯠꯀꯅꯤ, ꯑꯩꯅ ꯍꯥꯠꯀꯅꯤ. ꯁꯅꯔꯤꯛꯇꯨ ꯁꯨꯡꯇꯣꯛ ꯊꯣꯔꯛꯇꯦ. ꯁꯥ ꯀꯩꯅꯒ ꯆꯥꯈ꯭ꯔꯕ꯭ꯔꯥ, ꯑꯇꯣꯞꯄ ꯃꯤꯅꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯈꯜꯂꯛꯏ. ꯑꯌꯥꯡꯂꯦꯟ ꯁꯅꯔꯤꯛꯄꯨ ꯀꯣꯏꯅ ꯊꯤꯕ ꯍꯧꯔꯛꯂꯦ. ꯁꯅꯥ, 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 ꯁꯅꯔꯤꯛ, ꯁꯅꯥ. ꯁꯅꯔꯤꯛ ꯍꯩ ꯍꯦꯛꯐꯝ ꯑꯗꯨꯗ ꯇꯥꯔꯛꯂꯦ. ꯃꯕꯨꯡꯉꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯣꯏꯊꯨꯝꯕꯗꯣ. ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯌꯥꯡꯂꯦꯟ ꯃꯥꯅ ꯁꯅꯥ ꯃꯥꯒꯤ ꯃꯤꯡ ꯆꯤꯟꯗ ꯄꯟꯗꯨꯅ ꯀꯧꯔꯤꯕ ꯑꯁꯤꯗ ꯁꯅꯔꯤꯛ ꯃꯥꯗꯤ ꯊꯣꯏꯅ ꯗꯨꯝ ꯊꯃꯣꯏ ꯅꯨꯡꯉꯣꯜꯂꯦ. ꯁꯅꯥ, ꯁꯅꯥ. ꯁꯅꯔꯤꯛ ꯃꯥꯁꯨ ꯇꯍꯥꯅ ꯈꯨꯝꯃꯤ. ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯍꯩ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯂꯤ. ꯍꯩ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯎꯠꯂꯒ, ꯑꯌꯥꯡ, ꯌꯦꯡꯉꯨ ꯇꯨ, ꯅꯪ ꯋꯥꯔꯅꯤ ꯍꯥꯏꯗꯅꯅꯦ ꯎꯍꯩ ꯍꯦꯛꯂꯨꯔꯤꯅꯤ. ꯁꯦ, ꯆꯥꯎꯋꯣ, ꯅꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯉꯣꯕ. ꯁꯅꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨꯃꯛꯅꯦ ꯑꯌꯥꯡꯂꯦꯟꯒꯤ ꯑꯁꯥꯎꯕ ꯐꯥꯎꯕ ꯉꯝꯗꯦ. ꯁꯅꯔꯤꯛꯇꯣ ꯑꯃꯨꯛꯁꯨ ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯌꯥꯡ? ꯁꯦ, ꯎꯍꯩ ꯑꯊꯨꯝꯕꯁꯦ ꯆꯥꯔꯕꯗꯤ ꯁꯣꯟꯊꯕꯒ ꯂꯣꯏꯅ ꯀꯣꯛꯂꯗꯧꯅꯤ. ꯁꯦ ꯆꯥꯎꯋꯣ. ꯑꯌꯥꯡꯂꯦꯟ ꯁꯅꯔꯤꯛꯇ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ. ꯑꯁꯨꯛ ꯆꯝꯖꯕꯤ ꯃꯥꯕꯨ ꯀꯔꯝ ꯍꯥꯠꯄ ꯉꯝꯒꯅꯤ? ꯃꯍꯥꯛ ꯉꯝꯃꯣꯏ. ꯁꯅꯔꯤꯛ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯌꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯖꯥꯠꯂꯥ? ꯑꯌꯥꯡꯂꯦꯟ ꯁꯅꯔꯤꯛꯇ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯆꯠꯈꯤ. ꯃꯁꯥꯗꯣ ꯏꯃꯪ ꯃꯪꯅ ꯐꯝꯃꯤ. ꯁꯅꯔꯤꯛꯁꯨ ꯑꯌꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ. ꯑꯌꯥꯡ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯁꯅꯥ. ꯑꯩ ꯋꯥꯗꯤꯌꯦ. ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ. ꯁꯅꯔꯤꯛ ꯉꯛꯅ ꯌꯦꯡꯉꯤ. ꯃꯄꯤ ꯑꯗꯣ ꯈꯨꯗꯛꯁꯤꯗ ꯇꯥꯔꯛꯀꯗꯕꯒꯤ ꯄꯟꯗꯨꯅ ꯂꯩꯔꯦ. ꯇꯞꯅ ꯍꯥꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯄ? ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯕꯅꯤ. ꯂꯥꯎ, ꯑꯩ ꯊꯤꯟꯕꯤꯒꯦ. ꯑꯩ ꯆꯠꯂꯣꯏ ꯑꯌꯥꯡ, ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯒꯦ. ꯃꯗꯨ ꯌꯥꯔꯣꯏ. ꯅꯪꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗꯦ. ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ. ꯁꯅꯔꯤꯛ ꯀꯞꯄꯤ. ꯑꯩ ꯆꯠꯂꯣꯏ. ꯅꯪ ꯄꯥꯝꯂꯤꯕꯁꯦ ꯊꯋꯥꯏ ꯃꯥꯡꯕꯗꯨꯔꯥ? ꯅꯪ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ? ꯑꯩ ꯀꯤꯗꯦ. ꯑꯌꯥꯡ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯒꯦ. ꯑꯌꯥꯡꯂꯦꯟ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, ꯅꯪꯁꯦ ꯑꯩꯒꯤ ꯌꯦꯛꯅꯕꯤꯅꯦ, ꯌꯦꯛꯅꯕꯤ. ꯑꯩꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕꯅꯦ. ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯦ. ꯅꯪꯕꯨ ꯍꯥꯠꯅꯕ ꯄꯨꯔꯛꯂꯤꯕꯅꯦ. ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯥꯠꯂꯣ. ꯑꯇꯣꯞꯄꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯈꯨꯠꯇ ꯑꯩ ꯁꯤꯔꯒꯦ. ꯁꯦ, ꯍꯥꯠꯂꯣ. ꯁꯦ, ꯑꯩꯕꯨ ꯍꯥꯠꯂꯣ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯡ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ.
ꯑꯌꯥꯡꯂꯦꯟ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯦꯝꯂꯛꯏ꯫ ꯁꯅꯥ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯎ ꯀꯩꯗꯧꯒꯦ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯒ ꯂꯩꯕ ꯄꯥꯝꯃꯦ꯫ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯅꯔꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯌꯥꯡꯂꯦꯟ ꯃꯊꯟꯇ ꯑꯣꯏꯔꯦ꯫ ꯑꯌꯥꯡꯂꯦꯟ ꯃꯥꯒꯤ ꯊꯥꯡꯗꯨ ꯁꯠꯂꯤ, ꯑꯗꯨꯒ ꯁꯅꯔꯤꯛꯀꯤ ꯉꯛꯁꯝꯗ ꯊꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯣ, ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯌꯥꯝꯗꯨ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ ꯁꯅꯔꯤꯛꯅꯁꯨ ꯍꯥꯏ, ꯃꯥꯕꯨ ꯍꯦꯛ ꯁꯣꯛꯄꯗ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯑꯌꯥꯡꯂꯦꯟ ꯁꯅꯔꯤꯛꯄꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ꯫ ꯁꯅꯔꯤꯛ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯑꯌꯥꯡ ꯑꯌꯥꯡ ꯑꯌꯥꯡ! ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ꯫ ꯁꯅꯔꯤꯛ ꯀꯣꯅꯨꯡꯗ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯅꯔꯤꯛ ꯃꯥꯗꯤ ꯑꯌꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯔꯤꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯉꯣꯟ ꯃꯥꯒꯤ ꯊꯋꯥꯏꯗꯣ, ꯃꯊꯪꯂꯦꯟ ꯑꯣꯏꯕ ꯌꯦꯛꯅꯕꯗꯣ꯫ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯕ ꯐꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯃꯥꯇꯣꯟ ꯏꯔꯤꯜꯅꯨꯅ ꯍꯪꯏ, ꯀꯩꯗꯧꯔꯦ ꯁꯅꯥ? ꯏꯃꯥꯇꯣꯟ, ꯍꯧꯖꯤꯛꯀꯤ ꯁꯒꯣꯜ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯅꯄꯥꯕꯨꯡꯒꯤ ꯂꯥꯟꯃꯤꯅꯤ, ꯀꯩꯗꯧꯔꯕꯒꯦ? ꯀꯩꯁꯨ ꯅꯠꯇꯦ, ꯃꯍꯥꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ꯫ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯦ꯫ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯠꯀꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯗꯨ ꯅꯤꯜꯂꯤ꯫ ꯄꯥꯎ ꯑꯁꯤ ꯁꯅꯔꯤꯛ ꯃꯥꯁꯨ ꯇꯥꯔꯦ꯫ ꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯆꯤꯡꯅꯕꯅ ꯊꯜꯂꯤ꯫ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯦꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯒ ꯈ꯭ꯋꯥꯏ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯎꯅꯤꯡꯅ ꯉꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯣ꯫ ꯃꯥꯅꯤ, ꯉꯔꯥꯡꯒꯤ ꯁꯒꯣꯜ ꯃꯈꯣꯜꯗꯣ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯅꯔꯤꯛ ꯅꯤꯟꯗꯥ ꯇꯧꯏ꯫ ꯀꯔꯤꯒꯤ ꯉꯔꯥꯡ ꯊꯦꯡꯅꯍꯧꯗ꯭ꯔꯤꯕꯅꯣ? ꯑꯌꯥꯡꯂꯦꯟ ꯃꯥꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯑꯃꯗꯤ ꯍꯨꯃꯥꯡꯅ ꯇꯨꯞ ꯇꯨꯞ ꯇꯥꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯁꯅꯔꯤꯛ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯅ ꯂꯦꯞꯅꯥꯏꯗꯕ ꯏꯆꯦꯜꯒꯨꯝꯅꯤ꯫ ꯁꯅꯔꯤꯛ ꯃꯥꯁꯨ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯌꯥꯡꯂꯦꯟꯅ ꯁꯅꯔꯤꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯅꯥ, ꯑꯌꯥꯡ! ꯏꯔꯤꯜꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯆꯤꯡꯅꯅ ꯍꯪꯏ, ꯁꯅꯥ, ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯏꯃꯥꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯜꯂꯨ꯫ ꯁꯅꯔꯤꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯑꯌꯥꯡ, ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯨꯛꯇ ꯎꯖꯅꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯪꯒꯤ ꯏꯃꯥ ꯂꯥꯛꯂꯦ ꯑꯌꯥꯡ, ꯅꯪꯒꯤ ꯏꯃꯥ ꯂꯥꯛꯂꯦ꯫ ꯑꯌꯥꯡꯂꯦꯟ ꯃꯃꯥ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯩ꯫ ꯏꯔꯤꯜꯅꯨ ꯃꯥꯁꯨ ꯃꯆꯥꯕꯨ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯑꯌꯥꯡ, ꯅꯪ ꯏꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯅ ꯃꯃꯥꯏꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ, ꯑꯗꯨꯕꯨ ꯅꯃꯥꯏꯅꯗꯤ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯁꯅꯔꯤꯛ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯊꯥꯡ ꯑꯃ ꯂꯣꯏꯅꯖꯔꯛꯏ꯫ ꯊꯥꯡ ꯑꯗꯨꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯩ꯫ ꯋꯥꯔꯕ ꯑꯌꯥꯡꯂꯦꯟꯅ ꯄꯥꯈꯠꯅ ꯁꯅꯥ! ꯁꯅꯔꯤꯛ ꯃꯁꯥꯗꯣ ꯋꯥꯅ ꯑꯌꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯈꯥꯝꯂꯨꯗꯦ꯫ ꯃꯥꯁꯨ ꯍꯥꯏ ꯋꯥꯅ, ꯑꯌꯥꯡ, ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯗꯤ ꯉꯝꯂꯒ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕꯗꯤ ꯑꯩꯁꯨ ꯉꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕు ꯅꯨꯡꯁꯤꯌꯦ꯫ ꯁꯅꯥ, ꯌꯦꯛꯅꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯏꯊꯤꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗꯤ ꯃꯥꯏ ꯄꯥꯛꯂꯦꯀꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪ ꯑꯩ ꯊꯦꯡꯅꯁꯤꯀꯣ ꯁꯅꯥ꯫
ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯌꯥꯡꯂꯦꯟ ꯁꯤꯔꯦ, ꯁꯅꯔꯤꯛꯁꯨ ꯊꯋꯥꯏ ꯊꯥꯔꯦ. ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯂꯩꯇꯦ. ꯂꯥꯟ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ. ꯈꯪꯂꯕ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.